ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯕ ꯃꯇꯝꯅꯤ. ꯏꯔꯦꯜ ꯃꯥꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯅꯤꯗ ꯊꯥꯔꯤꯕ ꯑꯔꯥꯝ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯄꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯅ ꯄꯥꯅꯕ ꯍꯣꯠꯅꯔꯤ. ꯑꯁꯨꯝ ꯃꯤꯀꯨꯞ ꯈꯔ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯔꯕ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯝꯗꯨꯅ ꯃꯥꯒꯤ ꯔꯨꯝꯒꯤ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯥꯗꯨꯕꯨ ꯏꯔꯨꯖꯊꯣꯛꯏ. ꯉꯥꯏꯍꯥꯛ ꯃꯇꯝ ꯆꯪꯅ ꯃꯁꯥꯗꯨ ꯏꯔꯨꯖꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯕꯥꯊꯔꯨꯝꯗꯒꯤ ꯏꯆꯣꯠ ꯆꯣꯠꯅ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯄꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯂꯩꯃꯅ ꯏꯔꯦꯜꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ. ꯂꯂꯩꯃ ꯃꯥꯁꯨ ꯀꯩꯁꯨ ꯈꯟꯗ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯏ. ꯅꯨꯄꯥ ꯃꯥꯅ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯇꯨꯅ ꯏꯆꯣꯠ ꯆꯣꯠꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠꯇꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩ. ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯤ. ꯑꯗꯨꯒ ꯏꯀꯥꯏꯔꯞ ꯇꯧꯏ. ꯗꯥ ꯏꯔꯦꯜ, ꯕꯣꯕꯣꯛꯅ ꯆꯥꯛ ꯆꯥꯔꯁꯤ ꯊꯤꯕ ꯂꯣꯏꯍꯧꯔꯦ. ꯏꯔꯦꯜ ꯃꯥꯁꯨ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ. ꯅꯨꯄꯤ ꯃꯉꯣꯟꯗ ꯋꯥ ꯂꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯀꯨꯝꯃꯛꯑꯒꯦ. ꯅꯨꯄꯤ ꯃꯥꯗꯤ ꯀꯥ ꯍꯦꯟꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃ ꯏꯀꯥꯏꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯀꯤꯆꯟꯂꯣꯝꯗ ꯆꯪꯂꯛꯏ. ꯕꯥꯅꯨꯅ ꯂꯂꯩꯃ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ. ꯂꯂꯩꯃ, ꯅꯪꯕꯨ ꯅꯣꯏ ꯗꯥ ꯏꯔꯦꯜꯗꯨꯕꯨ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯔꯝꯔꯕꯣ? ꯍꯥꯏꯔꯝꯃꯤꯅꯤꯅꯦ, ꯂꯥꯛꯑꯅꯤ. ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯔꯦꯜꯁꯨ ꯀꯤꯆꯟꯂꯣꯝꯗ ꯆꯪꯂꯛꯏ. ꯍꯤꯌꯥꯏꯅꯨꯅ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯁꯤ. ꯑꯁꯨꯝ ꯆꯥꯛꯇꯨ ꯂꯂꯩꯃ, ꯍꯤꯌꯥꯏꯅꯨ, ꯏꯔꯦꯜ ꯑꯃꯗꯤ ꯕꯥꯅꯨ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯕ ꯍꯧꯏ. ꯉꯁꯥꯏ ꯃꯈꯩ ꯂꯂꯩꯃ ꯏꯔꯦꯜꯗ ꯌꯦꯡꯂꯨꯗꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯃꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯐꯝꯂꯤꯕ ꯏꯔꯦꯜꯗ ꯐꯠ ꯌꯦꯡꯈꯠꯂꯨꯏ. ꯏꯔꯦꯜꯕꯨ ꯐꯠ ꯎꯕ ꯂꯂꯩꯃ ꯊꯤꯛ ꯅꯣꯛꯊꯣꯛꯈꯤ. ꯂꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨ ꯂꯂꯩꯃꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ. ꯑꯗꯨꯒ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯃꯕꯣꯛꯅ ꯍꯪꯂꯛꯏ. ꯀꯩꯗꯧꯔꯛꯏꯁꯨ ꯊꯣꯏꯕꯤ, ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯁꯤꯕꯣ? ꯂꯂꯩꯃ ꯅꯣꯛꯄꯗꯨ ꯆꯥꯛꯀꯗꯨ ꯍꯥꯈ꯭ꯔꯦ. ꯑꯍꯨ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯔ ꯈꯨꯗꯨꯅ ꯂꯩ. ꯃꯇꯧꯗꯨꯗ ꯍꯤꯌꯥꯏꯅꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯤꯅ ꯍꯥꯏꯔꯛꯏ. ꯏꯁꯨ ꯊꯣꯏꯕꯤ, ꯆꯥꯛ ꯆꯥꯕꯗ ꯅꯣꯛꯀꯅꯨ, ꯍꯥꯅꯤꯅꯦ ꯅꯪꯕꯣ. ꯂꯂꯩꯃ ꯈꯖꯤꯛ ꯄꯥꯛꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯗꯥ ꯏꯔꯦꯜꯒꯤ ꯐꯨꯔꯤꯠ ꯑꯣꯟꯅꯅ ꯂꯤꯠꯄꯁꯤꯗ ꯅꯣꯛꯅꯤꯡꯉꯨꯔꯕ. ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯤꯛ ꯅꯣꯛꯂꯛꯏ. ꯏꯔꯦꯜ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯗ ꯐꯠ ꯌꯦꯡꯉꯤ. ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯅꯅ ꯂꯤꯠꯂꯝꯃꯤ. ꯃꯥꯗꯤ ꯍꯥꯊꯨ ꯇꯧꯕꯗꯨꯗ ꯑꯣꯟꯅꯈ꯭ꯔꯕ ꯑꯣꯏꯔꯦ. ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ. ꯏꯔꯦꯜ ꯃꯃꯥꯏꯒꯗꯨ ꯕꯪ ꯍꯦꯛ ꯁꯥꯒꯠꯂꯛꯏ. ꯍꯤꯌꯥꯏꯅꯨ ꯏꯔꯦꯜꯅ ꯏꯀꯥꯏꯈ꯭ꯔꯅꯤ ꯈꯟꯅ ꯃꯁꯨ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ. ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯊꯤꯗ, ꯃꯁꯤꯗꯤ ꯁꯣꯏꯕ ꯑꯣꯏꯔꯝꯅꯤꯌꯦ. ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯁꯤ. ꯕꯥꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ. ꯂꯂꯩꯃꯅ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨꯅ ꯎꯔꯤꯕꯁꯤ ꯃꯁꯥꯁꯨ ꯅꯣꯔꯃꯦꯜ ꯈꯔ ꯇꯥꯔꯛꯄꯒꯤ ꯃꯃꯤ ꯎꯔꯛꯄ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯋꯥꯈꯜꯗ. ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯥꯅꯨꯁꯨ. ꯑꯁꯨꯝ ꯆꯥꯛꯇꯨ ꯍꯔꯥꯎ ꯆꯥꯔꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯁꯣꯝꯗꯅ ꯌꯥꯏꯈꯣꯝꯕ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯪꯍꯧꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ. ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨꯅ ꯈꯤꯡꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯈꯖꯤꯛ ꯇꯞꯊꯔꯒ ꯌꯦꯡꯂꯛꯏ. ꯆꯦꯔꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔ ꯑꯣꯏꯕꯗꯨꯗ ꯌꯥꯏꯈꯣꯝꯕ ꯐꯗꯤꯛ ꯄꯥꯏꯈꯠꯂꯨꯏ. ꯍꯜꯂꯣ ꯆꯦꯔꯤ, ꯀꯩ ꯂꯩꯔꯒꯦ? ꯑꯁꯣꯝꯗꯒꯤ ꯆꯦꯔꯤꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ ꯈꯣꯟꯐꯝꯗ, ꯗꯥꯆꯧ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯅꯤꯡꯉꯤ. ꯗꯥꯌꯥꯏꯒꯤ ꯃꯔꯝꯒꯤꯅꯤ. ꯗꯥꯆꯧ ꯁꯪꯕ꯭ꯔꯥ? ꯍꯧꯖꯤꯛ ꯑꯝꯇ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ? ꯅꯣꯏꯕꯨ ꯈꯠꯅꯩꯔꯅꯤ ꯆꯦꯔꯤ? ꯗꯥꯆꯧ, ꯑꯩ ꯗꯥꯆꯧꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯕ. ꯐꯔꯦ, ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯔꯦ. ꯅꯣꯏ ꯃꯅꯥꯛꯀꯤ ꯀꯦꯐꯦꯗꯨꯗ ꯂꯩꯔꯝꯃꯣ, ꯑꯩ ꯌꯧꯁꯤꯜꯂꯛꯑꯒꯦ. ꯍꯣꯏ, ꯑꯩ ꯂꯩꯔꯝꯃꯒꯦ ꯗꯥꯆꯧ. ꯆꯦꯔꯤꯅ ꯐꯣꯟꯗꯨ ꯍꯦꯛ ꯀꯛꯈꯤꯕꯒ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯗꯧꯔꯦ. ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯦꯐꯦꯗꯨ ꯇꯝꯅ ꯊꯧꯔꯛꯂꯤ. ꯑꯁꯨꯝ ꯊꯧꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯈꯖꯤꯛ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ. ꯁꯅꯥ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ. ꯀꯔꯝ ꯉꯥꯡꯅꯅꯤ ꯅꯪꯁꯦ? ꯑꯁꯨꯝ ꯃꯆꯤꯟꯗ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯀꯦꯐꯦꯗꯨ ꯌꯧꯁꯤꯜꯂꯛꯏ. ꯆꯦꯔꯤꯅ ꯍꯥꯟꯅ ꯀꯦꯐꯦꯗꯨꯒꯤ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯌꯥꯏꯈꯣꯝꯕ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ. ꯌꯥꯏꯈꯣꯝꯕꯁꯨ ꯎꯔꯗꯨꯅ ꯆꯦꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯍꯥꯟꯕ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ. ꯑꯗꯨꯒ ꯆꯦꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ.
ꯅꯣꯏꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯒꯤ ꯆꯦꯔꯤ? ꯗꯥꯆꯧ, ꯍꯟꯗꯛꯁꯦ ꯗꯥꯏ ꯌꯥꯏꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ. ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯀꯣꯜ ꯇꯧꯔꯁꯨ ꯄꯥꯏꯗꯦ. ꯄꯥꯏꯔꯛꯑꯁꯨ ꯑꯩꯕꯨ ꯃꯥꯅ ꯊꯤꯅ ꯌꯥꯝꯅ ꯆꯩ. ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯉꯥꯡꯗꯦ. ꯃꯥ ꯑꯌꯥꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯐꯝꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯗꯥꯆꯧ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯁꯨ ꯃꯥꯜꯂꯤ. ꯑꯩ ꯀꯩꯗꯧꯕꯅꯣ ꯈꯪꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯠ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯂꯛꯏ. ꯃꯇꯧꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ. ꯑꯩ ꯅꯪꯒ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯑꯊꯨꯕꯗ ꯁꯤꯜꯂꯒꯦ. ꯅꯪꯁꯨ ꯋꯥꯈꯜ ꯆꯣꯟꯊꯒꯅꯨ. ꯑꯩꯈꯣꯏ ꯁꯅꯥꯕꯨ ꯁꯣꯏꯗꯅ ꯉꯥꯡꯒꯦ. ꯗꯥꯆꯧ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ. ꯗꯥꯏ ꯌꯥꯏꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ. ꯆꯦꯔꯤ, ꯑꯩꯈꯣꯏ ꯁꯅꯥ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤꯗ. ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯏꯁꯤꯁꯨ ꯉꯁꯤ ꯉꯔꯥꯡꯁꯨ ꯅꯠꯇꯦ. ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯈꯪꯅꯕꯅꯤꯅ ꯃꯥꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯁꯨꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗ. ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯉꯥꯡ ꯑꯝꯇ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯅꯥꯗ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯒꯦ. ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯆꯦꯔꯤ. ꯍꯣꯏ ꯗꯥꯆꯧ, ꯗꯥꯆꯧꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯌꯨ. ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ. ꯍꯣꯏ, ꯑꯩ ꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯒꯦ ꯂꯥꯛꯑꯣ. ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯟꯗꯨ ꯈꯥꯝꯗꯨꯅ ꯆꯦꯔꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯦ. ꯌꯥꯏꯈꯣꯝꯕ ꯏꯁꯥꯎ ꯁꯥꯎꯕ ꯃꯇꯧꯗ ꯃꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯂꯦ. ꯒꯥꯔꯤꯗꯨ ꯒꯔꯥꯖꯇꯨꯗ ꯈꯥꯝꯂꯝꯂꯕ ꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ. ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯏꯃꯛ ꯁꯤꯜꯂꯤ. ꯈꯣꯡꯊꯥꯡꯗꯨ ꯀꯥ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ. ꯃꯄꯥ ꯏꯕꯨꯡꯉꯣ ꯙꯤꯔꯦꯟꯒꯤ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯌꯥꯏꯈꯣꯝꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ. ꯕꯕꯥ, ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯈꯤꯕ꯭ꯔꯥ? ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗꯗꯤ ꯂꯩꯔꯝꯗꯦ. ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯅꯄꯥꯁꯨ ꯈꯪꯗꯦꯅꯦ. ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ? ꯏꯐꯤꯡ ꯐꯤꯡꯉꯤꯗꯤ. ꯌꯥꯏꯈꯣꯝꯕꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ. ꯙꯤꯔꯦꯟ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯒꯥꯔꯤ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯅꯤꯃꯛ ꯌꯦꯡꯂꯛꯏ. ꯙꯤꯔꯦꯟ ꯍꯥꯏꯔꯛꯏ. ꯍꯥꯏꯅꯔꯤꯉꯩ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯅꯅꯥꯎ ꯅꯨꯄꯥꯗꯤ. ꯈꯥꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯒꯝ ꯊꯤꯡꯖꯤꯜꯂꯝꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯍꯨꯏ ꯈꯣꯡꯂꯒ ꯌꯦꯠꯀꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯒꯥꯔꯤ ꯁꯣꯗꯨ ꯑꯣꯡꯂꯒ ꯆꯪꯂꯛꯏ. ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯅꯤ ꯄꯨꯟꯅ ꯁꯥꯟꯅꯔꯝꯕ ꯃꯥꯟꯕꯒꯤ ꯃꯃꯤ ꯑꯃ ꯈꯥꯕ ꯃꯥꯅ ꯆꯪꯂꯛꯄ ꯎꯕꯁꯤꯗ ꯈꯥꯕ ꯏꯃꯨꯡꯂꯣꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯈꯥꯎꯇ ꯈꯔ ꯆꯥꯏ. ꯇꯞꯅ ꯆꯪꯂꯛꯏ. ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯤꯅꯕ ꯍꯣꯠꯅꯩ. ꯇꯟꯖꯥꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯐꯠ ꯈꯥꯝꯂꯛꯏ. ꯁꯅꯥ, ꯅꯪ ꯉꯥꯏꯈꯣ. ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ? ꯅꯪ ꯀꯗꯥꯏ ꯆꯠꯂꯣꯏ? ꯐꯥꯝꯗꯣ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯅ ꯌꯦꯡꯉꯨꯕꯅꯦ ꯇꯥꯃꯣ. ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯥꯃꯣ? ꯅꯪꯅ ꯆꯦꯔꯤꯁꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯂꯧꯒꯦ ꯈꯟꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪ ꯃꯥꯕꯨ ꯇꯁꯦꯡꯅ ꯂꯧꯔꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯤꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯩ ꯍꯥꯏꯅ ꯋꯥ ꯂꯥꯎꯔꯦ. ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯩ. ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯁꯨ ꯈꯪꯅꯗꯕ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯅ ꯆꯦꯔꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯆꯦꯔꯤꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯒꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ. ꯃꯌꯥꯝꯕꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯣ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯈꯥꯕ ꯐꯠ ꯍꯥꯏꯔꯛꯏ. ꯇꯥꯃꯣ, ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏꯗ. ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯣꯏꯈꯤꯕꯁꯨ ꯅꯠꯇꯦ. ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯅ ꯀꯣꯏꯈꯤꯕꯅꯤ. ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯕ ꯄꯥꯝꯗꯦ. ꯃꯔꯝꯗꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ. ꯃꯌꯥꯝꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯏꯔꯝꯗ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕꯗꯨ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯈꯤ. ꯌꯥꯏꯈꯣꯝꯕ ꯏꯁꯥꯎ ꯁꯥꯎꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ. ꯅꯠꯇ꯭ꯔꯗꯤ ꯋꯥꯁꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯀꯅꯤ. ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯂꯥꯜꯂꯦ. ꯏꯃꯨꯡꯒꯤ ꯏज्ꯖꯠꯀ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ. ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ. ꯙꯤꯔꯦꯟ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯈꯥꯕꯒꯤ ꯂꯤꯆꯠ ꯃꯔꯤꯞ ꯆꯨꯝꯅ ꯈꯪꯂꯤꯕꯅꯤ. ꯀꯥ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯃꯤ ꯑꯃꯒꯨꯝ ꯙꯤꯔꯦꯟ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯔꯂꯦ. ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯞꯅ ꯅꯤꯡꯊꯤꯅ ꯊꯦꯝꯂꯒ ꯑꯝꯇ ꯌꯦꯡꯈꯤꯁꯤ ꯏꯕꯨꯡꯉꯣ. ꯐꯠ ꯍꯦꯛꯇ ꯂꯨꯍꯣꯡꯁꯟꯕꯁꯨ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ. ꯃꯥꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯖꯕꯁꯨ ꯅꯠꯇ꯭ꯔꯤ. ꯕꯕꯥꯅ ꯑꯩꯈꯣꯏ ꯁꯅꯥꯁꯦ ꯁꯨꯝ ꯀꯟꯈꯠꯄꯗꯒꯤꯅꯦ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯈꯣꯝꯕ ꯏꯁꯥꯎ ꯁꯥꯎꯅ ꯃꯥꯒꯤ ꯔꯨꯝꯗꯨ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ. ꯙꯤꯔꯦꯟ ꯃꯊꯥ ꯁꯥꯕ ꯃꯇꯧꯗꯨ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ. ꯑꯇꯤꯌꯥꯗꯨꯁꯨ ꯑꯃꯨꯕ ꯅꯣꯡꯅ ꯃꯥꯏꯀꯩ 4 ꯄꯨꯝꯕ ꯀꯨꯞꯁꯤꯟꯗꯨꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ.
Irel yumgi nakan oirap leiriba garden machaduda lairik ama paduna leiri. Lalai mamasu Irel na leiriba manaktu tamna lai aduga haire. Da Irel kay paino achikpasida. Novel ama sum parambani. Kay novel na haise. A Tale of Two Cities. Charles Dickens na ibaduni. Adudi yam nungayba novel nina. Nangsu parabo. Pare. Thaina itomta kada leiringayda pakre. Yam nungaybani. Adudi nangsu pabagi hinabi leibra. Leiyida Irel. Adudi akoini recommend tawnasi nungayba novel do. Hoyayi. Asum nokminay nupa nubi ani singha. Asum noklingay mikuptudani. Ikhang hauda nongmana khonglakpado. Lalayma khangboy lakboy ima haina kanna mutang lauraba tungda mana anido mensinduna lay. Aduga Irel da onsinduna haire. Ta Irel ay changage ayam kiye makhulsi. Asi haiduna ipingpingna chatpa hawi. Nupi mana chatpa hawbang mikup aduda matang chadaba nongmasu atatpa layta haithare. Lalayma chanchat tawna makhongdu ngam tuna thanglaga chatle. Makut aniduna su manakong anidusu kana mensili. Akhak arawdo tadana bagidama. Aduga manggol tamna kakhanabo hone. Adubu ikhang hauda nongdu mi charage matagum. Hauna nong thwangkup lay. Lalayma ima haina kanna laure. Sumangduda ngek pamthaduna masapong batasinduna layki. Machinda sumsoli. Ayki. Ayamki. Aybongda kanbi. Ayamki. Irel supakana jensile aduga lalaymagi lengjum anido paiduna haire. Ichan hogolo kishu tawrui. Nangi dada layshidi nang kishu tawrui si tapna hogolo. Anido nonglik marik sing aduna pungchoni choliba. Sumang aduda kumhayamani oiriba. Ayamki. Ay hawat pangam. Ay ki. Ay bomta kanbiyo. Mathong khangda wai kharasi hairaba mikup aduda nongmasu ahuba makholga nong thangkup lay. Lalayma akibadugi mayaina nupadugi mathong khangda phatkonsil. Irel lalayma mabo kashu tawroi haiba matagum themjinbinabu hotnari. Oiraroi khangladuna lalayma bu thangatuna imunglom tamna pusinduna changle. Tanjaduda yainu amadi banusu pakhana chensile. Kaidori suthoi bise pungcho choli sidi sugi anabado mo horabra aidi ngasai dagi magi room da leire boy khalure. Ire living room gi sofa duda lalayma bu phamhalli. Lalayma madi nupadu bu chena akiba amagaloina na konsinduna le. Ijan se kishu tawrui. Irel hiyainu amadi panoda amo onsinduna haire. Bobo nene thongaw singsim talon chinbiu. Aduga TV se isay kainom hongnom ta thabiro nongmangkol se tadanaba. Hiyainu amadi banusu Irel na hairiba sing ado chenduna tawri. Nongmana akhak arawga churabasu TV gi makholduna khara makhaydi phari. Ayamki ay bomta kanbi ay buthaduktuna chatkin ay taseng yamki. Asumna wahai khara sinatana lalaymagi machindagi atay wahai ama takhidre. Irel banu da onsinduna haire. Nene ichangi goli domta pubiro masase warani goli do pijaraga pothansi. Mikup phade banu du chencha tawduna goli du laururaba tungda Irel da pire. Sese ising sida leire. Ichan se goli se chase yado kathosi. Lalayma katho haiba yade mathong khangda Irel da duma jetna akiba magaloina na konsinduna le. Kishu dawrui ba ichan se goli se chatho. Irel hiyainu da onsinduna haire. Bobo yaru sidi. Bobo kanene ga ichangi maya se kathoknabam to honabiu ay guli se bijagi. Banu amadi hiyainu makhoini changduna mayadu kathok handuna guli do Irel na phat insili. Mikuk khara layraga lalayma nupa mangonda kolambadu thadokhiduna sofa duda guli gi mayaina lekthakige tawi. Irel na phat ngai aduga sofa duda tapne hi phali. Irel sor asangba mo hondoktuna haire. Bobo ichan se nong sina so masasilo ni chol. Bobo kanini gana ichan semta taithokpiu. Kamai tawrino Irel isu thoi bisibo. Irel ngahaki mamangi thaudok singdo amada jithadana yainu da tam.
ꯑꯩꯗꯤ ꯏꯁꯨꯊꯣꯏꯕꯤꯁꯦ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯩꯁꯨ ꯏꯁꯨꯊꯣꯏꯕꯤꯁꯨ ꯌꯦꯡꯉꯨꯗ꯭ꯔꯦ ꯚꯥꯞ ꯑꯣꯏꯔꯨꯗꯗꯅ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯄꯣꯄꯣꯛꯇꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ ꯅꯪꯁꯨ ꯅꯁꯥꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦ ꯑꯀꯪꯕ ꯐꯤꯔꯣꯜꯅ ꯍꯣꯡꯗꯣꯛꯆꯔꯨ ꯍꯣꯏ ꯕꯣꯕꯣꯛ ꯏꯔꯦꯜ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯂꯂꯩꯃꯕꯨ ꯌꯦꯡꯁꯤꯜꯍꯧꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯈꯥꯕ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯆꯦꯔꯤꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯔ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯀꯧꯊꯣꯛꯇꯨꯅ ꯈꯥꯕ ꯃꯥꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯆꯨꯔꯨꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯆꯝꯅꯕ ꯍꯣꯠꯅꯩ ꯆꯨꯔꯨꯞꯇꯨ ꯆꯝꯂꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯤꯡꯁꯤꯜꯂꯨꯔꯕ ꯇꯨꯡꯗ ꯃꯩꯈꯨꯗꯨꯃꯨꯛ ꯀꯥꯝꯊꯣꯛꯏ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯆꯦꯔꯤꯗꯨ ꯈꯥꯕꯒꯤ ꯃꯥꯡꯗ ꯐꯠ ꯂꯦꯞꯄꯛꯏ ꯀꯩ ꯂꯩꯔꯒꯦ ꯇꯥꯌꯥꯏ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯈꯥꯕ ꯀꯣꯟ ꯀꯂꯞ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯗꯨꯗ ꯅꯪꯅ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯈꯪꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯁꯤ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥ ꯀꯩꯅꯣ ꯗꯥꯌꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯁꯦ ꯃꯃꯤꯡꯗꯒꯤ ꯂꯩꯁꯥꯕꯤꯅꯤ ꯗꯥꯌꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯧꯈ꯭ꯔꯕ ꯇꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯒꯗ꯭ꯔꯣ ꯑꯩ ꯗꯥꯌꯥꯏꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯦ ꯗꯥꯌꯥꯏꯒꯤ ꯌꯨꯝꯗ ꯄꯨꯕꯤꯔꯣ ꯀꯔꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯂꯧꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯄꯪꯕꯗꯒꯤ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯖꯕꯅꯤ ꯑꯩꯗꯤ ꯅꯪꯒ ꯂꯨꯍꯣꯡꯕꯁꯨ ꯉꯝꯃꯣꯏ ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯁꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯇꯨꯡꯗꯒꯤ ꯆꯦꯔꯤꯅ ꯈꯥꯕꯒꯤ ꯈꯨꯗꯥꯡꯗꯨ ꯌꯥꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯗꯥꯌꯥꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯂꯧꯅꯝ ꯇꯧꯕ ꯋꯥꯍꯩꯗ ꯄꯪꯊꯔꯨꯔꯕ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯗꯥꯌꯥꯏꯒ ꯂꯨꯍꯣꯡꯒꯅꯤ ꯑꯩꯒꯤ ꯈꯣꯡꯐꯝꯁꯤ ꯍꯟꯗꯣꯛꯏ ꯑꯩꯁꯦ ꯗꯥꯌꯥꯏ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯥꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯟ ꯀꯠꯊꯜꯂꯤ ꯑꯗꯨꯒ ꯊꯛꯄ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯂꯩꯃꯥꯏꯗꯨꯗ ꯐꯠ ꯊꯥꯗꯗꯨꯅ ꯃꯈꯣꯡꯗꯨꯅ ꯅꯩꯊꯠꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎꯁꯨ ꯐꯥꯎꯔꯛꯀꯅꯨ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯉꯁꯤꯗꯒꯤ ꯇꯠꯅꯔꯕꯅꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯅꯕꯨ ꯍꯣꯠꯅꯔꯛꯑꯕ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨ ꯋꯥꯍꯩ ꯈꯔꯁꯤ ꯎꯁꯤꯠꯇ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯅꯨꯄꯤꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯒꯥꯔꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯈ꯭ꯔꯦ ꯆꯦꯔꯤ ꯅꯤꯡꯕ ꯀꯥꯏꯅ ꯐꯠꯇꯕ ꯂꯧꯅꯝ ꯇꯧꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯅ ꯂꯩꯃꯥꯏꯗꯨꯗ ꯐꯠ ꯐꯝꯊꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯁꯣꯜꯂꯛꯏ ꯗꯥꯌꯥꯏ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯁꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯜꯂꯨꯗꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯗꯥꯌꯥꯏ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯁꯥꯅꯤ ꯅꯪꯗꯤ ꯑꯁꯨꯝ ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯞꯄꯧꯏ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦ ꯒꯨꯂꯤꯗꯨꯒꯤ ꯃꯌꯥꯏꯅ ꯂꯂꯩꯃꯗꯨ ꯏꯁꯤ ꯁꯤꯅ ꯃꯥꯒꯤ ꯔꯨꯝꯗ ꯇꯨꯝꯂꯤ ꯕꯥꯅꯨꯅ ꯅꯥꯀꯟꯗ ꯁꯪꯂꯤ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯅꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯅꯨ ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯔꯣ ꯅꯪꯇꯪ ꯉꯥꯏꯔꯦ ꯆꯥꯗ꯭ꯔꯤꯁꯦ ꯏꯔꯦꯜꯁꯨ ꯅꯣꯏ ꯁꯔꯒ ꯆꯥꯈ꯭ꯔꯦ ꯅꯪꯁꯨ ꯆꯥꯊꯣꯛꯎꯔꯣ ꯑꯩ ꯑꯃꯨꯛ ꯏꯁꯨꯊꯣꯏꯕꯤꯒ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯕꯦꯝꯃ ꯂꯂꯩꯃꯒꯤ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯆꯦ ꯃꯥꯒꯤ ꯆꯥꯛꯇꯣ ꯁꯦꯝꯃꯒ ꯊꯝꯃꯨ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯄꯤꯖꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯁꯨꯝ ꯕꯥꯅꯨꯗꯨ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯏꯔꯦꯜ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯂꯥꯛꯄꯣꯏ ꯐꯣꯟꯗꯨ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯔꯤꯡ 2-3 ꯆꯠꯄꯒ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯌꯥꯏ ꯇꯨꯝꯃꯕꯣ ꯆꯦꯝꯆꯥ ꯇꯨꯝꯗ꯭ꯔꯤꯌꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯪꯆꯥꯛ ꯆꯥꯑꯝꯕꯅꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏꯁꯨ ꯆꯠꯂꯨꯕ꯭ꯔꯥ ꯆꯦꯝꯆꯥ ꯆꯠꯂꯨꯌꯦ ꯌꯥꯏ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯐꯒꯠꯍꯧꯔꯦꯗ ꯏꯗꯣꯝꯆꯥꯅ ꯁꯧꯔ ꯈꯔ ꯆꯠꯄ ꯇꯝꯕꯤꯔꯤ ꯏꯃꯥꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦꯗ ꯌꯥꯏ ꯆꯦꯝꯆꯥ ꯏꯗꯣꯝꯆꯥꯒ ꯅꯪꯒ ꯂꯩꯔꯝꯕꯒꯤꯅꯤꯀꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯃꯤꯁꯦ ꯑꯩ ꯆꯦꯝꯆꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯀꯩꯒꯤꯅꯣ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯑꯗꯨꯅ ꯑꯩꯒꯤꯅꯁꯨ ꯏꯃꯥꯕꯨ ꯁꯦꯕꯥ ꯇꯧꯕꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦ ꯆꯨꯝꯃꯦ ꯆꯦꯝꯆꯥ ꯑꯁꯤ ꯍꯥꯏꯅ ꯏꯔꯦꯜ ꯉꯁꯥꯏ ꯅꯣꯡ ꯃꯔꯛꯇ ꯆꯣꯠꯈꯤꯕꯅꯤ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯁꯥꯒꯠꯄ ꯂꯣꯛ ꯈꯨꯕ ꯍꯧꯔꯛꯂꯤ ꯆꯂꯩ ꯃꯃꯥꯒꯤ ꯌꯥꯏꯅ ꯂꯣꯛ ꯈꯨꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯌꯥꯏ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ
ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯁꯥꯏ ꯅꯣꯡ ꯍꯥꯏꯐꯦꯠ ꯆꯣꯠꯈꯤꯕꯒꯤꯅꯤ ꯇꯟꯖꯥꯗꯨꯗ ꯆꯂꯩꯃꯗꯨ ꯂꯇꯥꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯣꯟꯗꯨꯗ ꯇꯥꯔꯛꯏ ꯏꯔꯦꯜ ꯇꯥꯔꯨꯗ ꯍꯥꯏꯔꯛꯏ ꯆꯤꯝꯆꯥ ꯑꯩ ꯊꯝꯃꯒꯦ ꯅꯪꯁꯨ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯃꯨꯀꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯌꯥꯏ ꯑꯁꯨꯝ ꯐꯣꯟꯁꯨ ꯀꯛꯅꯈ꯭ꯔꯦ ꯏꯔꯦꯜ ꯃꯥꯁꯨ ꯃꯁꯥ ꯁꯥꯒꯠꯂꯛꯏ ꯂꯣꯛꯁꯨ ꯈꯨꯕ ꯍꯧꯔꯛꯂꯤ ꯐꯣꯟꯁꯨ ꯅꯥꯀꯟꯗ ꯊꯝꯈꯤꯗꯨꯅ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯔꯦꯜꯗꯣ ꯇꯨꯞꯊꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯂꯂꯩꯃꯒꯤ ꯃꯇꯧꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯐꯃꯨꯡꯗꯨꯗ ꯅꯥꯀꯟ ꯅꯥꯀꯟ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥ ꯇꯨꯝꯃ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯋꯥꯈꯜꯗꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯂꯩꯃꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯏꯔꯦꯜ ꯃꯆꯤꯟꯗ ꯑꯁꯨꯝ ꯁꯣꯜꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯏꯆꯟꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯁꯦ